ngasi ki generation amadi lakadaba generation du so khoi focus pi Manipur drug na sa thina sohol laba dugumba state singi manungda mani HIV AIDS ngarang function to gi boduni Manipur na matamam da top ta leramini chairman sir madugumba awang north eosida Chorchanpur da bazar manungda sengma any jaga da naharol mayam si loina drugs da addict surakanda adugumba lakadaba generation si aruga leiriba generation si da achoba threat na pibasi urakanda sa aikhoina war on drug hoguk jagibani war on drug am successfully akhoi pangthoi we got the people support mass support for me but it hurt to those mafias and the smugglers Praja singi movement yaw tor ko potu da moi mafia gang sing adu di moi hurt tor smugglers sing adu di hurt tor moi revenge ki dam tangai la laini laibam thokpani sir drug ki matang na 2017 da khoi mi chahunga 17 da ke hor ko don chahunga humbudra ka taret phai 2018 da sanga kunmanga phai 2019 da chahunga yankhai ma thoi phai 2020 da 365 21 22 589 sumaina sahi khudingi around 23 24 power hujik phawgi manungda khoi mioi lising ohum ga mari gumba drug smugglers sing that peddlers sing phar ga khoi dandi pi hoi kana gum khara case bail da sakhiba yawi kana gum khara convict wi ngarang na handa convict ri ba sahi tara ga convict gi ba khabar da yawi do drug ki ni sa sumai da na mioi lising ohum gi mathakta khoi phar kanda case register si loina phaba ma case register to do case register lising ani ga kunga mari khoi drug smuggler sing ma thakta khoi case register to chairman sir adu masde da khoina phar si heroin number 4 heroin powder 310.351 kg brown sugar 3010.38 kg opium 1828.25 kg and 225 liters WY tablet 858.554 kg so minus chairman sir khoi all together khoi poppy stroke is 3250 yamna widely war on drugs na yam sumaina phapkat papulakam mayam se masi community amata danate sir masi community amata danate tampak tagi yawi chingdagi yawi chingda leiba community sing yawi tampak leiba community sing yawi kana gomba community amata da khoina target tawgiba natragana adu tawgiba ki pot leigide aduga khogi NDPS ki makhada PITND na PS Act 1985 ki makhada amalai bail piba yada matam khara madudai da khoi mi chama ka tarat khoi detain toki aduna all together poppy cultivation sina drug sungaga khoi praja mangan badana tana poppy thana ba hona bada deforestation tawrka na maduna manghal liba environment khoi da pi riba madugi akhai ba mayam se ngasi nong chingi phiba ma khoi state sida wai ba aduga pithibi da wai ba pose masi mafam kaya da deforestation aduga particularly khoi gi Manipur sidana poppy plantation gi damta di jum cultivation the effect of the am widely madam the shifting ne amuk hawgale but whereas poppy gi da di totally destroyed aduna adagi sir inalan permit youth singi
ꯐꯅꯅꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯗ꯭ꯔꯒꯁꯤ ꯃꯌꯥꯝ ꯁꯥꯊꯤꯅ ꯑꯣꯜ ꯑꯥꯎꯠ ꯑꯩꯈꯣꯏ ꯋꯥꯔ ꯑꯣꯏꯅ ꯆꯪꯉꯒ ꯆꯤꯌꯥꯔꯃꯦꯟ ꯁꯥꯔ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ